World Environment Day ki thorong ngasi All Manipur United Clubs Organization amuko Manipuri Students Federation MSF amade Thangmaiban United Club TUC na sinduna Thangmaiban da leiba Chairau Chingda pangthokre thorong aduda amuko gi Vice President Dr. Norendra Thokchom Secretary General Pratap Leisangthem MSF ki President Hizam Roshan amade General Secretary Sundar Khumanga loinana volunteer kayasu saruk yakhe Thoramadu ki saruk ama oina Chairau Chingge Chingkhongda u chara chahum lom tharam labatungda chingadugi matonda u chara listing anirom thakhe Thoramadu ka mari lainana MSF ki President Hizam Roshan na hai Chairau Chingda thariba u pambi sing ase hinghannaba hotnabada miyamna ngamba thodang lominase u pambi sing ase miyamna mapung marei fajriba fauba chang naina senabiba change masina Manipur ge aying asa gi fibam fagat hanbada nattana malem gi oina kaitharakliba aying asa gi chang ase kannaba hotnabada su mateng oigadoribani nakalamromda lamdamasida cheliba maru oiba turel sing amoda kaitanat punjin khibana amadi turel mapalda lam khopchinnarakpa mayam asina maram Lamdam asida ichaw mayoknabani amoda kaigi issue ase thengnanaba hotnabada Manipur Plastic Policy Act lisingani kunithoi mapung fana chatahanba changi hainasu mahakna makha takhe thawamaduga mari lainana amukogi General Secretary Pratap Leisangthemna hai Chairau Chingda leiriba athoba singi khubam ase upal wapal tana thallaba umang ama ohinnaba mamang thaktagi hotnaduna lakpa adugi saruk ama oina ngasi uchara kaya si thabane lamdam asigi tungan tungan ba mafamda upal wapal kaya paktakna yanthatkhiba aduna ngasidi lamdam asigi miyamna chaitheng fanglakpani Chingda horamba upal kaya yanthatkibana nong tarakpa matamda ising ngahaktang oirabasu faraga thamgadaba adu ngamdabadagi ngasidi ichaw mayoknare maramaduna ichawgi awaba mayoknaribasing amade chingkhong chingyada leiriba miyoising yauna aikhoi khudingmakna u pambi thabagi hainabi thamsi amade thakriba u chara sing adu mapung marei fajiba fawba senaminasi haikhe nearly target Sahimda. Adugo Usase, Adum swinging the Vaitare. Madu Haramaganda, Makata Yinjan Dabdo. Aduna Maramurakan is Aduna, we must see Shirausa, Hagula Imiamse, Haramaganda, Yimbiba, Walking Lakiba, Adagi, London Jewish Shangatimba, Halaman Mam, Joseri, Moinazu, Aquina Haramas, Hexaviva, Adamaitogana, who's in Galapani, Aduna, Akushu, another question later, Aduna Maramurakanda, another lady, Miamas, Acting Nabaga, music from the Haragati. Ising ako'y kitang mo ito saibiran ba ako'y ising saibiran ko pinatawag ni Kamniwa haram magang ngasi wali ba sang tiga sara ngasi haramani adong ngasi mga trani lera kadi adong kano toro ni Kangani ba aduna kasi nung saga su sarak panina adong lakpi mo mayam na su ek lakpa matamda Manipur praja ko di mo na walking lakpo na su ising potalam to wasu kitang saibiran taragadi hai di bo kusing che hingbada pating ko igani